suaina toroga thoma matung sida makut samnara chatpanina amaduna akhoi keno manungda chaka manungda mamang chaka sina samgraba adai amuk maning chaka si yausalakpasi phawda brake phadaba gari si phadana amuka maning chaka sina sambada makok se ta khairaga akhoi bol gumba ta khaibada kaibagi mokhol dawna thokpase manungda tongiba mising sina phawda tare hairabo Sui Tanzasida, Nupi Bazama, Sadvina Baduna, Maga Makut Sabnavina to Sanaraga Masu, Akoyi, Makuk the Yay, Makoxia, and Consiaswena Makuk Manunda E. Sangdana Hosi, Husik Posi, and Consiaswena, Akoyi can Rasmedi City, the Garandi, Lerambadi in a city, Rasmedi City, Sumasi, critical where I from the Simbal, Padagi, Guati the Pure, ambulance some of the Cantoragaba. And a Sigi Potsida. Gari do khama kumtharaga chaka makhada leiriba mi se masi sasan chingba dawna chingthorpa hoi accident thokpodo section dabagi pot amabudi leire section dabagi pot tu leiri gi mathak tu da accident thokpasi de adum ate te de so dum thoknai ama tawi maduna tonga namuk thamaga accident thoba matungda taraga leiriba mi du da asokpa amaga adagi gari chaka manungda leikraba akoi Mi siga ani sida gari manunga tongiba mising duna utlammiba thongse masineba khoi manipur khunaida yam chauna pelhodris madugini mayam samna paksana khoi kano laise madugi thong do yam pendogi haitare nanda ke matang sida yamna nungai ba amana nupi macha si sokpa matam sida masi khoi kanglu phurup ki wafam thi dabida tongan ba kanglu mayam dagi satgi lup sing khangde CSO sing khangde nupi lup sing khangde mayam je condemn tawi pen da phongdok nei sidin protest tawnarak pa yawi ate te lekhida wa sing family da lak pa yawi solidarity jam pasan pinai tawatabo numitu da ngarang se da khoi laiba security ge domba convoy do madugi thong domadi taseng na security convoy si dia khoi moral ethics nga kadaba the public tranquility nga kadaba public safety nga kadaba traffic ki keno nga kadaba adum bakalub tuna yam hariba mayam je loina ration negligent magi ek of driving si tawraba ate te mayam ji commit tawraba di mathak tu amuka su hena moral ethics si kano tawraba violate tawraba si tanja si oiba sida pendaba si mayam leina bani aduna GSC ma ngarang si honabi matungina semi aduga school gi authority amasung chhatra singna su yamna fajana solidarity pi moi maikai dagi su yam fajana tawi ado family gi matungi kano matungina mai dimalama akhoi tawi honabi matungina charter of demand point rate ki charter of dimalama submit tawi government ta ado ngasi si district administration na mari leina ba ESP thawal amati kaksing gi ESP masadi leiti hai kaksing ESP dugi mohut selaga assistant ESP yauraga adagi ate ate makhata ba subordinate officer sing yauraga yamna fajana ngasi thawal DC gi campus ta akal kidan tension de DC campus da wari sanagi wari sanaba sida khoi hauji phawbagi waina yanaba ma dipure and Yanabasi Baruana, demand number 1, the Tamibasi, FIR ama, Hazana missing to get culpressing to Matata Lokat Puivani, and the FIR she lokat pagi Potsima Mokoi Fazana Yare, my Rasen negligent eki, Matansima Yaura, culpable homicide not amounting to murder, Hapaga and Pasana FIR, Pakalagain away, except Ore, Anishu Bada, culprit sing Semasi, Buktoba. Aduga culprit sing sigi mathakta aingi thau paikhat pagaloina moi thawk te suspend toba masi potsema tawni haidana kano pire ayaba pire assurance pire ade ahum subada charge sheet 3 months ki manunda charge sheet submit tawni habama duga mari subada akhoi gi laikhidraba imung dugi khwaidi naknaba miyoi amada akhoi sarkar gi thabak ama pina nabagi damakta DC na mari leina ba department ta magi tofam thokpa formality sing loina suna hapaga sabsaba initiative to logani aduga tho penna ba togani haba assurance sama piba okay adaga manga taruk subada amaga yauri asokpa imungse masigi kano da layeng bada sangada ba expenses sing haba tare masisu kano na kano tawbigani khoi district administration gi mai kai digi bear tawgani aduga laikhidraba dugi imungda so financial assistance pigani aduga public ki safety gi damakta
paikhatpham thokpa aduma measure singse review chapchan tawgani school college institute leiriba kholiba singsigim mapa singse sida makhata na sumba pamdaba thodok thoktana ba chapchaba aduma measures paikhat kani hawa pham singsi phawbadi hojik phawbagi oina GSC amadi akoi CSO sing yauna school gi authority chhatra gi lup sing yauna phamina badu da hojik phawgi oina yana budi lei ngasi gi phamin nakhiba duda phamin nakhriba do environment tu yamna phajai district administration ni mai kai dagi shu yamna makhoi nungai taba sympathetic oiba pot tawi police ki mai kai dagi shu moi asoiba accept tawi aduga tawriba mayam gi mai kai dagi shu makhata na tholak tana na ba chapchawa handa ki session exemplary oiba thabak tawgadam ni haba demand hande. Okay, thank you very much. Shembasi adum sunglep heklep tana semi masi shembagi construction work hi mayam chai chupaje ma sunglep le tana dum oi adubu Delhi da Mumbai da natragana atop even Bihar yauna tonga tonga state singda express highway mayam ma hundreds of kilometers ki lambi shembasi adum lotion ki haba tane chai ma changbi ai thamanga changbi mari changbi adum lotion manipur de adum kum pura lambi shembagi film je dum oi ai koina yam singthani ngai u hi bazi si phal more lambi masi amadi ai koi yam time frame amada phajana lotion laga miyam da lambi phajaba se phajana ulaga masi made koi masi mdi ubangam ki why kari no lotion ngam dris see on the backdrop of live question jina project work mayam ma tender to bangam dri na loire miyam jidi kapna dana launa dana misi mina yauna dana even nupi singna miro nupi singi oiba wakat paw mayam lakre masi da lambi shem da bagi da mak manipura atino matam se da kawriba ban mayam je yaipung arian lambi si da kawriba kongbagi si da kawriba ban mayai lambi ki da kawriba ban somaina lambi siki oiba then mamang do work by gi kaching phano lambi gi oiba phibam hojik sigi yaipok ki azad golai digin kai thema mi road sida leiba masi gi lambi gi oiba avasta si mayam ji si tender tawdri tender work location ju leire hai tender tawbang ngamde na tender tawdri na dum tender gi process nu ngai leidor kari ngo ba tawri je kari happening masi akhoi gi state chi yorok pakanda akhoi gi center ga mari leina ba center na sponsor tawa scheme mayam si fail oire ha ba phama hojik lai se si wa pham sidi yamna phajana chumba wa pham amane na dum aina dum thamjage maru aina khoina hokhiba assembly da akhoi manipur assembly leading gi matam da hokhiba assembly da akhoi gi andro kendra gi MLA na haitare akhoi masi ai gi bot ka ba masung po ba ga mari leina ba wahangni masi gi paukhom ji khumbi da ba yaroi hana yam emotional waina ga hangi ba phoba khoi tahui hajari ba ko masi kari gino hai ba se sita tender hu ju phoba to bitri ba haina du gi question hangi ba lei ade sumaina khoi tender loira ba aduga THIKA phangra ba kambusu rajniti ga mari leina ba masi thabak si tawthokhragadi hariba MLA sina politically mangwanda khudong chaba phangrani aduna masi thabak si tawhigumchi matam khara namsala thamgi si ama tawkhisi sumagi system chu manipur sida mayam ama u khiba ko aduga hojik haibiriba jiribam lambi gi matang se hajaba taragadi jiribam lambi si akhoi yamna kanna masigi manungi oiba magi technicalities tu aduda akoina sangsaluba natragasu mapan thongdagi akoini yengjaba akoi layman people lamoina akoini yengjaba mieng haitarene akoina hek khangakpadagi jiribam lambi se masi semkat nadabani haidana manipur da akoigi chintamani pani grahi haidana amana governor oiraga akoi PR leiba matamdo madudagi public ki aduma corporate fund phok sagatana jiribam lambi se semkat nadabani haina movement ama mayam praja hauraga haurakhiba madde hauraga consecutively leramba government mayam sida jiribam lambi semibni jiribam lambi semibni na tawisi phanati makuireba jiribam lambi di atum semaga lai jiribam lambi phabadi sungphat phatebo nakalamada semi adu nakalamada kairi nakalamadu amu kairi budo mu menna bhone nakalamada mu semba hui amadu kai ba hui sumai toraga haujik kano dagina barak tagi hauraga akoi kano phawagi jiribam phawagi lambi se masi obostha yam phatte aduga somna kanda leiba khogi barak phoba imphal tu barak phobi lambi se hana marol ma semna thungrabane haiba adu su amuka landslide amuk tawsali adudagi amuka lambi kaire i hauji amuka adu su lambi phataba hoije bam lambi sungpat phatte jirbam lambi di adum semi sahi chupa sumaina manipur gi leiriba lambi punabakse sahi chupa lambi adum semaga lai masige maru oiba maram se akhoi mamang da su haina khre
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ local contractor singse masi gi through da haiba tare akoi sub contractor oine MLA akoi gi minister sing leiriba bureaucrat singse masina akoi gi mapan gi company singse pusalak jaba taraga su company singse gi makha da akoi sub contractor ga sai gi keno haiba do akoi gi power attorney da thau su gi system haiba do madu gi pot do leiba aduga hairiba singse amuka politicalize amuka torpa hairiba singse amuka mai infrastructure leiba leitaba mai khudong chaba chadaba mai financial capacity leiba leitaba adugi mayam du depend torakpanina thabak si matam chana timely tawbang amaktaba adu tawbang amaktaba se amuka strictly monitor tawgadaba du so amuka mathakta leiriba administrator singchena mai magi mina tawnarabanina subcontractor natraga power attorney holder singno mai mina tawnarabanina amuka madu so amuka kano oirakpa yam strictly mokhoida enforce tawbang amaktaba enforce toraktaba adu sumai torakanda manipur gi poching je loina fail oibani aduga manipur da maru oina akoi scheme myam amakha akoi tender tawbang ngamdadana thika pibang ngamdadana leibasigi maru oiba ko saiba taragati ngasai gi akoi gi siresida masak lotpa natraga lottaba tongan ba myam ama yauna political gi site leiba mioi sing yauna akoi seisa thika munnaraga mai magi thika se phanghauna na ba tawnarak pa se masesida khut thaba ngamdadana finalize tawba ngamdadana officer sing sisu akoi makok sikaga leiba even officer kharadi thabak tok serake haidana depression na ba adagi tongan ba pressure mayam khakna makhoi da su akoi yum da phawa tum pham cha pham khangdaba mayam ma yaurab jani sumai toraga manipur gi situation se leibani masesida khwaidi maru oiba cause di akoi state administration se sigi hiram se sida totally phajana thabak sing se effectively phajana execute tawna na ba hona ba gi lambi sida di fail oire haba tugi wafam do thamjage yamna amaga yam nusinabagi tongan dom thodok macha masu khara thoga jo aikoi gi any thodok ma thokpa matanda maduda aikoi gi emotional attention ji adum hekta phangba haidare thodok amada adugumba thodok ama khaksi handaksi manipur gi miyamna yam chauthokchaba haiba tare anova revolution ama ha singi maikai dagi lakpa inau lairen mamit haidare phamal lairen mamit haidana maki loina bisi laibati ba thodok amada lekhidabasi yam nuaite masigi matang sida mayam si yam nuaina daba matam ama khak manipur ji oibani maduga ikan kanadana satri nupi macha ani khak aikoi gi moi gi zebra crossing da thobal da Fancher higher secondary school gi satri nupi macha ani khak moi si lambi cross torokpa kanda manipur police maroina kaching police ki bus ama khakna moi ji sangai festival de hadapni hai maduda anga ni je thoma matungda amadi sira kanda ani makse unconscious oina tare aduga amadi leikhidraba aduga moina maduda ngasagi all visuals mayam sida mayamna kam thingna penadriba se tasingna ikoi sidadi lamdam sidadi yamna ai kitang substance tawrakanda any mari mata thona ba thona da thidana pabung ima adagi baba adagi kaka adagi dada na kauna ba itei mai che na kauna ba dung lamdam mo khakni aikoi gi lamdam sidi masi prithvi da male da thokta ba aikoi dung lamdam mo khakni ekte leirami bu tu ma chahi gi mutung ina macha dona pa dona adumai khanna ba tunga ma khanni lamdam mo khakni ba sigi lamdam sida satri anina gari na makhoi na thori ba gari duna thoma ba adusu manipugi responsible oiba police official sing thoma ba matung da angang sing do sasan sing thok na makha dri chin thoga maduda mioi bagi dignity ngasai asi baksang dugi dignity leitabra aso baksang dugi anga dugi dignity leitabra moi morality standard chen kadai wai de leigrage ado anga ani chingthuwa ka da bu chingthuwa maga makoi myam dong bus da kakala ka da thapura chakhi bai wani masi is it akoi hit and run case without represent the accident without represent accident is you tamang ngam na te masi it can happen to everyone kana ram da thokpe ai thokpe kana da thokpe masi kana da tai na ga dong na te na khanjaba misi ama thakni but the way they have conducted moi tawriba attitude moi na mafam da ulami ba mawong ma taw tudi madudi hit and run case gari thomamaga mi chen gi bai mawong ne ba and that happened to akoi gi Kachin police da thok matam that's really unfortunate yam tina lai bakti ba problem ne ba adu ere ga ekoi miyam na police jama na pung tam da thaja ba thamaga ekoi nu ne ba I'm not belittling na taga demeaning to obunate manipur police ke afaba phajaba miyam lai I'm going to appreciate it in every possible way but the way conducted by hauji Kachin police ki bus da la iba police official sing lami ba matau do madi da singna miyam da yam ningba kai ba adu na manipur gi netizens miyam thola ka da civil society miyam thoka da condemnation je ngasi ki torok pa je leptri ho ngasi ho da
adage social media ki sensational oiba mui myam thola ka dama sida opinion myam phungdor aga pedaba wakat myam all kang fruit tagi from tribals from maitai from pangals every community they thola ga masing me tang de kholaw law na pasing si yam na laibak thiba thodo ma khang ne hoje anga amana ICU de ta ga raspoli ging de lei hani khoina phangjaba pawda ada anga amana laibak thiba thodok sida lei khidre kari phungdok bini Miras ngarang si khoi ge khunai da thokpa thodok sing gi manung da yamna laibak thiba khoi punamaki thamoi da yamna khoi gi pen da ba nungai da ba khoi da yam pel hau da ba yam nungai hau da ba thamoi da khallu bangam da ba ningsing bangam da ba thodo ma khangara oi khre akhoi nupi macha hojik ani se yarpok singa da gini fancier school da tamani school suti tharaba matung da zebra crossing da mokhoi je cross kano toring da lan thu ingai gi matam doi da akhoi security personnel sing puwa kakching police ki adum ba kano mana vehicle lamana akhoi thome yam yang na thorokpa gari ni thoma kanda angang ani se makhut samnaraga chatpa ale da atopa chhatra su yauri nupam sa chhatra su maning da lakpa yauri adu makhoi direct uhoba nupam sa chhatra sing du su yauri ngasi su thoraga khoi media da degi wari watai sanaba dc kano da wari watai chamber wari sanaba du so moi phajana eyewitness ki oiwa pham thammi nupam sa sing du swaina torga thoma matung sida makhut samnara chatpanina amaduna akhoi keno manungda chaka manungna mamang chaka sina sangraba adai amuk maning chaka si yausalakpasi phawda break phadaba gari si phadana amuka maning chaka sina sammada makok se ta khairaga akhoi bol gumba ma ta khaibada kaibagi mokhol dawna thokpase manungda tongiba mising sina phawba tare hairabo siwi tanja sida nupi bacha ma chatmina baduna maga makhut samnabina tu sanaraga ma su akhoi makok ta yei gidra makok se unconscious hoina makok manungda I changdana hojik hojik phawsi unconscious hoina akhoi kano Rajmedi city da ngarang di lerambadai ngasi di Rajmedi city na sumasi critical oire aba phomna singba lerakpadagi Guwahati da pugre ambulance amada kano toroga ba ana sigi pot sida gari du khama kumtharaga chaka ma khada leiriba mi se masi sasan chingba dawna chingthorakba hoi accident thokpodo section da bagi pot ama budi leire section da bagi pot tu leirigai gi mathak tu da accident thokpasi de adum ate te de so dum thoknai ama ma tawi maduna tonga namuk thamaga accident thoba matung da taraga leiriba mi du da asokpa amaga adagi gari chaka manung da leikraba akhoi mi siga ani sida gari manung da tongi ma mi sing duna utlammi ba thongse masine ba khoi manipur khunai da yam chauna pelhodrisi madugi ni mayam jamna paksana khoi kano laise madugi thong do yam pendogi haitare na andake matang sida yamna nungai ba amana nupi macha si sokpa matam sida masi khoi kanglu phurup ki wafam thi da bida tongan ba kanglu mayam dagi satgi lup sing khangde CSO sing khangde nupi lup sing khangde mayam je condemn tawi pen da phongdok nei sidin protest tawnarak pa yawi ate te play khidawa sing family da lak pa yawi solidarity jam pasan pinai tawatabo numitu da ngarang se da khoi laiba security ge dumba convoy do madugi thong domadi taseng na security convoy si dia khoi moral ethics nga kadaba the public tranquility nga kadaba public safety nga kadaba traffic ki keno nga kadaba adumba kanglup tuna yam hairiba mayam je loina ration negligent magi ek of driving si toraba ate te mayam ji commit toraba di mathak tu amuka su hena moral ethics si kano toraba violate toraba sigi tanja si oiba sida pen da basi mayam leina bani aduna GSC ma ngarang si haunabi matungina semi aduga school gi authority amasung chhatra singna su yamna fajana solidarity pi moi maikai dagi su yam fajana tawi ado family gi matungi kano matungina mai dimalama khoi tawi haunabi matungina charter of demand point rate ki charter of dimalama submit tawi government ta ado ngasi si district administration na mari leina ba ESP thawal amati kakching gi ESP masadi leiti hai kakching ESP dugi mohut selaga assistant ESP
yauraga adagi ate ate makha taba subordinate officer sing yauraga yamna phajana ngasi thawal DC gi campus da akal kidan tension be DC campus da wari sanagi wari sanaba sida khoi hojik phawbagi waina yanaba amadi pure ana yanaba si baru waina khoi demand number 1 da thamibasi khoi FIR ama phajana mi singdugi culprit singdui mathakta lokhat piu haibani ade FIR si lokhat pagi potsima mo khoi phajana yare magi rasen negligent act ki matang sima yaura culpable homicide not amounting to murder ga hapaga yam phajana FIR ma pakhalage na moi accept tore ani subada culprit sing se masi book tawba aduga culprit sing sigi mathakta ain gi thau pakhatpaga loina moi thawak ti suspend tawba masi potsima tawni haidana kano pire ayaba pire assurance pire ade ahum subada charge sheet 3 months ki manungda charge sheet submit tawni habama duga mari subada akhoi gi laikhidraba imung dugi khwaidi naknaba mioi amada akhoi sarkar gi thabak ama pina nabagi damakta DC na mari leinaba department ta magi tofam thokpa formality sing loina suna hapaga sabchaba initiative to logani aduga thok penna ba togani haba assurance samana piba okay adaga manga taruk subada amaga yauri asokpa imungse masigi kano da layeng bata sangada ba expenses sing haba tare masisu kano na kano tawbigani khoi district administration ni mai kai de bear tawgani aduga laikhidraba tugi imungda so financial assistance pigani aduga public ki safety gi damakta paikhatpham thokpa aduma measure singse review chapchan tawgani school college institute leiriba kholiba singsigim mapa singse sida makhata na sumba pamdaba thodok thoktana ba chapchaba aduma measures paikhat kani hawa pham singsi phawbudi hojik phawbagi oina GSC amadi akoi CSO sing yauna school gi authority chhatra gi lop sing yauna phamina baduda hojik phawgi oina yana budi lei ngasi gi phamina khibaduda phamina khriba do environment tu yamna phajai district administration ni mai kai dagi su yamna makhoi nungai taba sympathetic oiba pot tawi police ki mai kai dagi su moi ya soiba accept tawi aduga tawriba mayam gi mai kai dagi su makhata na tholak tana na ba chapchawa handa ki session exemplary oiba thabak tawgadam ni haba demand hande okay thank you very much